ngasi phongkhiba tungan Manipuri siphongsing amasum thokhiba thawdo wathoksingdagi maruibi ipausing myamna thamjagi anbada awabagi potlum kayaga loinana Strela Thounaojam Imphal thadokhre Ponafam News Service Lebasigi oina sei khudingi pangthokpa sakhen bitanabagi thoram oiriba Femina Miss India 2023 na state asigi represent tawduna saruk yagadoribi Strela Thounaojamna beauty pageant asida saruk yabada thengnariba awatpa sina nungaitabagi wari kya thamlamlaga khongsan-khre sielgi awatpa leibana Miss Femina da saruk yabada sielunaba phirul mayam ama leibadasu siel changma maramna second hand dagi fawba leiraga pukhre leiba asigi second bitanabagi pageant amada saruk yabada miyam ge asokba support piduna inkhat piba sangi magna pageant asida saruk yariba sigi miyam ge nungsiba masum support asigi mathakta siel ge awatpa leibana aduki matik hek ninghan narak pasu fawraktaba natti haina magna ngasi Mumbai gi damak Imphal thadoklamdai da phungdonglamki English singani ga taraga terki Miss Manipur gi title su phangkhibi Strela Thounaojam leibas gi sakyanbi tanaba ma oidiba Miss Femina India 2023 da Manipur gi represent oina saruk yanaba gi damak nungthil Imphal thadokhi pongna phamga akhanna wari sanaba mada Strela Thounaojam na pageant asida yamna nauna saruk yaba ngamlakpa gi nungaiba fawrabasu Sangsiluba matamna thengnariba awatpa kayasu leirambagi paudam singsu tamlaki Strela Thounaojam oripok vasapati lekaidagini Thounaojam ratan luwangsagi masa nipan gi manungda magna taruk subini mag English singaniga amagi June mangara pui masagi sei taraga mari subuda model gi lamda khongda bahoraki masagi sei kungani thu surabi Strela na ngasi Mumbai gi dam Imphal thadokturingai mamangda hai asigumba Miss pageant ama yaubana yaubada state adugi miyam ge asobu support amasum nungsibi yamna sangi masina thauna oiduna tungan lamsing yauna athoi hen tana ga doriba duda thauna leina thengna bangangani haibisi khangmangki adubu masi khaktana su yaraktaba ma thengnaraki pageant asida setgadaba makhal mathel kyage phirol sing leiba madi satpagi expenditure amadi atai tongan ba hiram singda sel sanglai dress khaktagi natabida yamna competitive oiba maramna personal oina pageant training oina atai dilawnai masigidamak lupa lising khumfudagi tadana sangi adubu mahakti mathantana sel puthoksaraga satpanina asiguma makhalgi training asidi lawbangamloi hauzu phawbada pageant asi yawnaba sem sabda lupa lakh ahumlom disangkhre makatana Mumbai da thama leigaduriba sida aduki matik sel sangadaba ngakto hoidi aduma pu mahakna honajariba sina ngamnaba masu mai pakna bo honagani haina su Strela na phungdurakli mak pikningai digi hauna masa mathanta honajabi gi hainabi amasu leirakhi mak ki yumda thoidokna kharsa tanbi gi hainabi leirakhi de makna tungsinjaba sel singna ngamnaba duma honaduna lakhi adubo sigumba asoba beauty fashion sida leptana state asidagi saruk yaba ngamnabgi damak chauna sponsor tawbiduna inkhat piba ama mathau tai hena Miss Manipur mingthon phangkhrabi Strela na phungdurakli asigumba pageant asi yawbada kanaba singi matangna supalladuna magna hai lamdam asida phangdaba exposure kya amasu phangi tungan mafamdagi mi miyamga pulaga makoi gi lamsingdugi culture amadi tradition singamaga khangwinaba amadi tamsin hawbagi khudongsa phangi pageant rigilam yamne experience leiraba mayam gori sanaduna tamhop ki khudong saba madi asoba platform da compete tawbuda kidabagi thauna su hapkali asiguma platform sidasu imale bak nungsibagi asobu ithil piba ngami pageant asida title ga loinana aihakna yamdrabada subtitle amadi lawnaba kana honagani amasum get walk amasum talent ki da subtitle lawnaba attempt tawgun hanasu Strela na phungdurakli Panbayai Miss Femina India si ihan hanboina Manipur April thara pangthoknaba sem saba sawkhrabani hairiba pageant asigi final round asi state asida pangthoktuna khwaidigi sakhen bida ground upkani pageant asida punna contested kuntrana tungan state singdagi saruk yagadori masida Manipur gi Strela Thounaojam state asigi represent tawri hainasu pausna makhatana phungdurakli makhasa tharak poina sanalaiba pauksi dige top paukranamo Police ki gari thugaiba moijingi miyamdagi fine lauragani Chief Minister Fizam setpaduda police ni khangdabadagi gari thugai khibani EGC
Thawal District ki Moijing Awang Laikai de Hangang Police amasum Imphal East District Commando ki timamana mi phawa sanglupa matamda Laikai du ki miyam haurak police landara ki loinana police ki gari thugai ki thawdo adu ga mari leinana Laikai du ki miyam pulap fagalaga sienaba sing khangdokna ba amasum makhoi gi collective fine launa ba khan khraina Chief Minister and Berena phungdokre ngasi Chief Minister Secretary ta pangdokhiba Manipur Fire Service amasum Forest Department da mai muthatpada portable blower yenthokpagi thoramda paumisingna hangbo hangi pakhumni Chief Minister and Beren hai gunda tawba mob sagatpagi satnabida makoina satakhiba thawong adu yamna lebak thibani thawdo adu khunja singna police da ki munkhiba mi ene du puthoktriba phawba police na fazilga thamliba mi 10 adu thadokloi logi wangmata kanamatna thabuk taw yaroi mamangaida yasal laktana makoina tawningbada tawba police lakpada makoi myam omsilaga nungna thaba nungoi munmana singba tawba aduda lamdam nabani thawdo aduda Moijing Awang Laikai gi miyam punna senabana maramoiraga khul pumba pharaga senaba sing thidoktuna makhatana faganaba khankibaga loinana khul adudagi collective fine launaba khankhre logi wangna thabak tawbu singdigi lengana collective fine launaba thawrang si chatharaga neki Madugi mamangda thawro madugi matangna Chief Minister and Berena hai magna popi pambi thabi yan thalaga umang semgana bokhona duna lakliba sida atamnana tawribra natragana soiduna tawribra singmai kya paksana laimai tharakpa yamna lebak thibani sathariba thawong singarang su ui haiki Hausiki matamda akoibigi phibamda kaitharakliba masum umangi phibamda sauna singnarakliba si japsana thengnana bokhona gadabani Manipur Fire Service ki dama akana bukulai sing leire adubu leiriba gari sing asina singdalamai sakpa matamda thawjinbada khudong chadaba kya leibana apikba khusu khulai yamnamak tangai phade masi khangmadagi mai mutpada sizinanaba apikba portable machine taragama pa leire masigi manungda Fire Service Department mission tara amasum Forest Department mission mapana masu sinaragani Asit awan thalak pasi yenglaga Forest Department ki staff sing bite masa sizinaraga mahaulang pok thoktana ba sem sadunu leina ba khanki pi khiba nungmai sing pairaga mai hobu yaba pulam sing puraga lakpa picnic lakpa singda sangandana bo hotna biro haki Manipur Fire Service ki kangbuna su forest ki timbu lamai sakbu muthatpada mating pangna bo hona biu loinana singkhong singya da laidibu khul singi miam local club sing civil service organization singna su singkhong singya da picnic satpa thingbi na bathap lokhat biu loinana angang sing mai paiduna sanahan bidana ba mahakna makhatana phungdoki thoramadu director of finance service temthing nga sangba amasum principal Conservative of Forest amasum Head of Forest Force Dr. A.K. Joshi su sargaki amaromda Moijing gi khunja singna matam supada police na torakpa thabak thoram singna sogatuna lakli adubu tha asigi ahum gi numidang na thukiba lebak thiba thawdo do police singna private gari da civil da laklaga mi phana bokhona ramana maramoiraga police ni haiba khangdaba madi bap ta na hawdabadagi thokibani haina Educational Guide Center EGC Thawal Moijing gi President Abdul Razak Moising mayum na phungdurakli EGC na sinduna ngasi Thawal Moijing Awang Laikai ra pangthukiba pawmising unaba mada Abdul Razak na hai Moijing gi khunjak sina maraliba mi sing sagot khiba leite Police ki thabak thoram singna mateng tawduna lakli haibasi handakta su police na hairakbagi matungina investigation tawnaba miyoi khara Moijing gi club organization singna puraga police ta sinaki Moijing gi miyamna police na satharakpa thabak khudimakta athingba piba madi sagot khidaba leitri adubo handaki thawdo sida bap tanadaba khara yaukhibadagi thukibani masi EGC na thamoi singna nungaitaba phungdurakli Thawal Moijing Awang Laikai digi MD Nanau Allies Zio Rahman say kuntragatre apokpa Zio dinamadi MD Shirazuddin Allies apik say ni fugom de apokpa MD Nur Anina masajita lai khurumlaga thulakbada Fizam setpa masagi private vehicle de lakpa miyoi singna MD Manau bu phana batokhi matamadu de MD apikna Manau di miyam gi thabak tawba mini karigi moral gi damakta faga doribano mathau tarabadi mak police ta puraga lakki haina gorisanaki matamadu de MD apik pusu gari de singkhatpadagi matam phatabani na laikai miyam haurak tuna tanaraga makoyani bu munmani irang thoklaba matungda police ki fizol setpa made gypsy singa du yoksilakhi bani karigumba police ki fizol selamlaba police ni khanglamlaba ri thokriba thawdo du thoklamna haiki thawdo chi thokraba matung karigi damakta police na phaba laklibano haibadu hayeng police satlaga hanglasi haina lainaringai sairakta maikai mari dagi masing yamlaba police personals na yum na sanglaga o naiba yum thugaiba nupi angang phu saiba tear gas mog bomb
rubber bullet kaptuna miyamda akhi khang ananganki tungda class 10 madu 12 thariba mairu ani yauna miyoi tara yum sanglaga fakhibani police na sathariba thawong si yamna nungaijade yumgi kari mara leibigidamak thugairibino nupi angangi kari mara leibigidamak ta phu saiba toribano asiguma thawdo si makhatana thokanbigano mara leibising police na phabada moijing miyamna sogatuna lakli haujisu sogatkani adubo police ki uniform selaga lakbiyoiki EGC moijing ki vice president di Amina na hai police ka aikhoiga afaba mari thama pami moijing gi miyamna mara leiba miyoising kankhalaga thamba leiti mara leibising phabada police ama oina lakpiyu moijing gi leiriba CSO sing club organization sing amadi miyamna sokatkani miyamna otnaibo aki akhang pibigi thabak tawbigano mara leitaba miyoising amadi exam thariba mahairuising condition amati yawduna thadokpira waina mari lenabasingi pukning singsilakhianesu pausna makatarakli Makasa tharak poina hoyelan pawrige topa maroibi I pawksing myamna thamjage Manipur lengang na April taragataru English amaga samapan ga marfuda maye kunga taret pu reaffirm tawkhraba matun education minister na yengsinanaba committee semgani haribasi kari aronba leibage IMMTRI thasige humdi speaker na Saine dai adjourn tawkhiba taragani thusuba Manipur Legislative Assembly gi ahum suba mifam gi ani suba saruk budget session gi manungda Mitai Mayek ki matang na hawks na kanakibu wapam amaga mari lainana Education Minister Thanaujam Imphal na yengsinanaba committee ma semlagani haibigi wapam phongdokhibagi matangda International Mitai Mayek Training and Research Institute IMMTRI Nauremthong Samusang Lairembi Leraki Maikedi wapam kha thamlakli International Mitai Mayek Training and Research Institute asigi secretary Professor Sungtham Rojit ki sirolamana haibada Mitai Mayek lepnaba ihan hana tawkibi state level conference aduda mayek luptin lisingamaga samapan ga yanghai kini pani haidi ani subada kumja english singamaga samapan ga humfuga mapan gi mayek ki conference asini haidi mathangdana kumja english singamaga samapan ga humdra ga tarukta writers conference ni haibga loinana masigi matuna kumja english singamaga samapan ga humdra ga nipandana manipur lengangna mitai me export committee semduna thama panchumna session kunga marirak famduna maye kunga taret amasum masiga sagona ba saita lonsum saising mayek na sing mapung fana puthoktuna ngasi makhai ba mayek asi satnarekli bani hari loinana kumja english singamaga samapan ga humdra ga mapan gi august tarukta mayek lepkhiba maramna tamnana ba mayek lepkhiba si haujik sahi nifuga mari surakle kumja english singamaga samapan ga marfuda manipur gazette phongduna class 4 amasum class 8 tamba horakhibasu sai nifuga ni surakle aduga class 1 dagi tamlakpana mite mek tamlakpa sahi kun sujilakle maram asin haujikti mairoi lakaya marumna master gi thak fawr tamkhrabani hari Institute asigi secretary gi mekedi gi makhatana phungdorakpada ex education minister Y irabona lainga ki mekedi gi January mapan English ngamaga samapan ga marfuga mapanda order number 1278 SSE thoktuna mitai mek kunga tare asibu review tawnaba to na hotnaramki Bengali mayek tigi lawa mayek sing hapsilaga mitai mayek pu Bengali mayek tigi semdokpani haina bo hotnare khangnarakpadagi order thoklabusu thabak oina pangthokpa ngamdana tokhiban haidi aduga education minister oiramba hais thoithoinasu amuk mayek semdoknaba review committee semba horakpada all assembly hall kasardagi lakpa miyutsingna minister thoithoi sel sare lupa lakya laurure haiduna hoiba makhai laungnarakpadigi semba ngamdaduna tokhiban haidi loinana mitai marupki proceeding maya kungatar asiki warep asi state tawbiyu haiduna thaba case ki matana matam adugi Guwahati High Court Imphal base na February kungamatu English singamaga samapan ga marfu homdoida pikiba order da phungdokhiba singna we do not find any merit in this application to allow the petitioner to obtain a stay order at this stage haibasini haidi maramasina mitai marupki Proceeding maya kunga tret pusat na hanabiki order state tawbiyu haiduna High Court wakalakhiba adu order si pirakpadigi mai thikibani hairi leibak thibadi education minister oibiramba ex minister irabotsu thoithoisu thangnaba election da vote karakhidi political career su tapna loisin ki hairaduna mathangda hausi ikai khumnajari education minister Thanaujam Imphal na amuk oirakpagi mami tamba horakle
Education Minister na re-examine taunaba committee semgani haribadu aduguma committee adudi kumza English nga maga samapan ga maudraga tarukta semkhre committee adus matamadu gi high court na semnaba Manipur lenga loisangda direction pirakhibedigi semani re-examination tauba loikhibegi matungna Manipur lenga ki maikedi gazette notification extraordinary ama December mari English nga maga samapan ga maudraga tarukta matamadu gi Commissioner Education P Sarachandra gi maikedi gi thokre gazette notification aduna phungdokhibegi matungina Guwahati High Court Imphal based na Civil Rule number 100 of 1982 amasum Civil Rule number 106 of 1983 ga mari lainana November 3 English nga maga samapan ga maudraga mangara pikhiba order amada Manipur lengak na mitai meki semdok sadok tuna sumthokpa amasum ayaba pinabigi matangda atoppa marup amasum mitai marup ka tanaduna re-examine taunanaba khanganki loinana court ki direction matungina apokpa marup amasu mitai marup ka kusamnaduna Manipur lenga na September 10 English nga maga samapan ga maudraga taruk ta thokpa order number 5 1289 SSE IC1 gi matungina expert committee ama reconstitute tawre loinana numit asida constitute tawba expert committee na October 10 English nga maga samapan ga maudraga taruk ta satnaragli mayek kun ga teret pu recommend tawre ki maram asina December mari English nga maga samapan ga maudraga taruki Manipur Gazette extraordinary notification aduna phongdokhibegi matungina Manipur lenga na April 10 ga taru English nga maga samapan ga March da thokiba order number 1278 SEE gi matungina masa khangraba mayek kun ga teret pu amuhana reaffirm tawre haina phongdokhi maram asina International Mitai Mayek Training and Research Institute ki maikedi makatana hairibana mayek kun ga teret asi gazette notification asi gi matungina re-exam thadokhre haibasu khangle mitai mayek kun ga teret asi amuk hana session khre amasum re-exam thadokhre loinana mayek asidi lainga na leptringai digi hona kumza English nga maga samapan ga humpu ga mapan digi mayek asi Bangladesh amasum Myanmar na singmada tambiduna laklaba institute asina khangninglibadi handaki assembly mifam da education minister na phongdokhribu wafam adugi kari aronba ama leirabagi haibasini hairena su pausna makatana phongdorakli Makasa tharak poina to papawna CBI gi custody da Delhi gi MLA Manish Sisodia wo mentally torture tobire AAP Delhi liquor scam ga mari lainana Central Bureau of Investigation CBI na makoi gi custody da phajinduna thamliba AAP gi senior leader Manish Sisodia wo mentally torture tobire haina AAP na charge torokhiba go loinana CBI gi officer sing aran mamona sathariba thabak thong sing asi khudak ta tokadabane haidi ngasi pangthokiba press conference amada wangang laduna AAP gi senior leader Sanjoy Singha na phongdokhibada numit taruk ni Manish Sisodia bu CBI gi rimana thamli CBI na makhoi gi custody da thamlibi AAP gi lusingba si gi mathakta illegal oiba thawong kya satharamba yabagi singna balai masigi mathakta aranbu wafam amabu asumbani hainabagi damak CBI na Manish Sisodia bu mental torture sathari habigi paw phangle Manish Sisodia gi lawyer amana wafam singarang party da khangalakibani haidi magna makha taraduna Delhi da laidiba lairaba mi kya gi damak thabak tawtuna lakdiba lusingba magi mathakta CBI na asiguma thawong sa thabai basi laibak thibani CBI na ma ki mathakta sar story bo afam singa do asumbani haina khumnaba pressure tawbaga loinana CBI na pisilakhiba si role singda sign tawnaba pressure tawri Manish Sisodia gi mathakta CBI na kyara khanna red satakhraba sumangna aranba tawrambigi khudam mapung fana phangma ngamdabadagi tonganba maram ama pisinduna mako phajin khibani wahong pohong sathabada Manish Sisodia na cooperate tawde haibigi moral phajinduna thamba haibisi maram jadi center da ladiba BJP na lusingba lenga asina matam kya gi mamang gi Delhi government pu maithiba pina bokhona duna lakli mikhal da maithiba piba ngamlaktabadi AAP gi lusingbu singbu CBI amadi edi thajinduna res athaba masigi mathakta tungan ma SARS kya tawduna phajinba amadi aki ekang ponbagi thaba BJP na sathari Matang saida pangthokodoriba Lok Sabha mikal BJP maithiragani khangmadagi AAP gi lusingo Manish Sisodia bu jela thajinna bo hotnarakpani hairenasu pausna makhatana su phongdorakli atopa paomana yauksangi mingda irang tawduna ba NRFM na athingba khara thamakle Thasigi taretagi numit mangani sukna sathagadoribu yauksang kumai manungda yauksangi mingda irang tawduna ba mahoksa gumna athingba khara thamle haina National Revolutionary Front Manipur NRFM gi Central Headquarter gi Information and Publicity Secretary Sana Jawba maitei gi sirol amana phongdorakli sirol asin ahanbada miyamda amasum laisabi pakhang singda abir tainaba ising amadi
Lainang hainaba sel niba khaiba lambi thalaga sel khaiba saksa haijanaba yumthong khuding sanglaga sel khaiba naka thengba holi pala sakpa thabal chongba mic khongba lambi thinglaga thabal chongba sports tawbana singba punama simagi magi laikai de tohon bigano haidi football hockey kangje cricket na singba outdoor da sanagadaba game singa sisu tawigano mapung oina indoor game da khalaga tawbiyo Umanglai Laikon Community Hall Indoor Stadium Mandam na singma mafam na pangtokpiyo nungsa kan khalakpa matam oibena sunstroke tawdana ba honabiyo marathon race na singba race makhalamata tawbigano kanglagi mai lawusu tawbigano yauksang mai thabigi sanabi si matam ga sanadre masisu lepiro madugi sumatakta mashina akwoibigi ising nungsit khal manhande nungsit singande matam mangali masum ing tapathuai hari Singilamdadi Christian lining satpa maramna yauksang tawde irang laiti tampaki lamda sumite Christian satpigi masing ising isagum hengalakpadagi yauksang yaudaba imung yam lairi masimuk yamna faba khongthang amani hairi ani subada lengakna yauksanga mari laina district administrator ki kuthangna se thupiduna yauksang manungda irang tawbidana ba athingma thambiyu local body singi makeirigisu se thupiduna hairiba singa si tawhanbigano hairi Masina iramda masibu laikha tana manghan madanatana mitei culture mangali lairaba singbu hena lairali sel thungi phibam sukchalali matam mangali lamsa sajat monhali Govinda Holy Palasu Govinda Temple salaga tohanbiu laikai gi Holy Palasu laikai gi mandapta tawbiu lai harawigi lai lam thukli bani haiduna lambi shrok tu dolai ngauduna lai ko khatpa chapigano pauksi singsu suti oibigano nungti gi phongbiu lainga ki thabak tawba singsu nomakak suti oibena tana numit mangana suti oibigano nungti gi kabiu ahom subada laikai gi club singna sahi sudaba angang singna gari masa natragana asobo thorakpa thengnarabadi phazulaga thambiu aduga police kauraga sinabikho police laktaba thoklabasu laktripa phawa pharaga thambiu aduga khushinabikho pakhang laisabi amadi mauna hasingna mi ahum mari tongsilaga law khongduna gari phaireng tureng yang thawba tholabadi phajinbiu aduga wakhal tahanbirabagi tungda thadokbikho lam helabadi makhoisu police ta sinabikho yu ngawbu singsu Fazilaga thambiyu aduga police ta sinabikho gari asawboda don thinduna nupa nupi meyam law khongduna lakpa tholabadi makhoi bu pharaga police ta sinabikho sports tawphamda abir tainaba ising hainaba irang tawnaba tawbigano sport ki fund khomlibani haiduna donation torakpigi mingda might palaga lapthokpa tawbigano Mantri MLA singda satlaga seal nibas tawbigano madugi mahutta organizer amani satpiraga mathau taba seal adu lawbiyu lawthok khotokpa tawbigano indigenous game maru oina kang thauri singnabi yubi lakpi marum konbi kaiyen khulokpi ulawbi phibul habi sapu thugaibi sakuri phambina singba tawbiyu sport sanafam na makalamatagi plastic sizinabigano plastic na yomba asa thak sawa yonma tawbigano mayai kawa koana singba yonba saba tawbigano plastic bottle digi ising thakpa tawhanbigano dustbin marang kaina thambiraga sejna hanbiu lamtu sakhayan bigano sport tawribani haiduna uful marakta lok thungna pasana manglai harawbusu magi laibung manungda tawbiu Christian lining satpisingisu Christian gi thorom pangthokpada lambi sarokta satpigi thorom tawbigano Muslim isil inaw singsu might panduna nama sunbigano magi masjid manung khaktagi oina loudspeaker sejnabiu public nuisance public demoralizations noise pollution thoknaba tawbirano irangna harabiramdamasi mutkhidana mayam sangduna honaminarasi palibele lenga asigi anobu manipur amagi manglan punama toina honaduna mangphauna halashairi mari subada MLA minister amadi angam thauksingna yauksangi mingda thabal chongna ba saksa haijana naba lila pala tawna ba madi isai concert tawna ba sel khaiba lakpa imai bel singlai sabi maunupi masa singa subu pungning thogat pigano sel hapigano bigano thabal sungbigi hairabasu Central University Complex to ina sunghanbiu university gi kuthangda fan thambiu yum natragano office ta senkhai thumkhai lakpa mata BJP gi anobu lenga sina pungning thogat pigano makhoida matam amadi energy sizna bibigi muhutta leba ki waphamda matam sial amadi energy thadabiduna mutkigadoroba Manipur asibu kanma ngamnaba honabiu aikhoigi phattaba satnabi asigumba si sakholaba leba amata tawnade maramsina senja thumja gi haurakpam oiriba asigumba phattaba satnabi si mayam sangduna maru phongna muthaminarsi atopa maru eba wapam amana phattaba satnabi asidagi hena phattaba satnabi ama drug lalonba popi thaba kani sungmana singba singa sini haibaga loinana singdagi ani tamdagi ani sibigi serak pikhraidi
अरोइबदा लुप असिना मणिपुर मियामगी मफमदा हाइजरिबदी लनाई नत्रगना सेक्टरियंस ओइबा मोंगदा बन ब्लॉकेट तौबिगनो निंगतंबा तानबगी ओइरबदी तौबियु हाइरेनसु पाउसना मखातानसु फोंदोरकली लुशिलकपोइना अतोपा तेन मपावमना सेंडल थम्फमगी वहाउदगी नुपा मसिरे मुंबईगी मनुंग चनबा थाने युमथंगनाबानी सेंडल थम्फमगी मतंगना खनबगी थौदोकसिंग यामना तोइना थोखरबा मतुंग मतै मनाव अनिना युमथंगनरिबा नुपा मा हाटख्रेना पुलिस की मेकेरिगी फोंदोरकली पुलिस की रिपोर्ट मतुंगना थौदोसिंग नुमिदांग थोखिबनी थौदोसिदा लेकित्रबा मियोइदुगी ममिंग अफसर खात्री से यांखैगा मरी कौई मा फुनबदा काहेन सोपदगी लेकनबा ngamdana सिखिबनी थौदोसिदा सियनरिबा नुपी पुलिसना फाबा ngamले अदुमैनमक मापुरेबदी लोटखिबदगी थीबा फंगदना लैदि मखोगी मथक्ता मी हाटपगी चार्ज तौखिबगा लोइनना सियनरिबा नुपादुसु फानबा पुलिसना थीहुमबगी थबक पाक्सना सदखरे हाइदि अदु हौजिकोइनदि म्याम पाउसिसु मतांगसे लुसिनजरगे मसु म्याम पुन अनौबा अपडेट ngamiनसे